ꯇꯦꯁ ꯑꯃꯅꯤ ꯄꯤꯗ꯭ꯔꯤꯌꯦ ꯏꯆꯥꯗ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕꯤꯌꯨ ꯃꯥꯒꯤ ꯇꯦꯁ ꯑꯃꯅꯤꯁꯦ ꯑꯩ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯩ ꯆꯍꯤ 7-9 ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯝ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯀꯩꯅꯣ ꯀꯕꯨꯏ ꯅꯨꯄꯤ ꯂꯩꯌꯦꯕ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯕ ꯍꯣꯏ ꯍꯣꯏ ꯑꯗ ꯃꯣꯏꯅ ꯏꯁꯣꯔꯁꯦ ꯃꯁꯛ ꯈꯪꯅ ꯂꯩꯕꯅꯤꯅ ꯁꯟꯗꯦ ꯅꯨꯃꯤꯠ ꯑꯗꯒꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯁꯦ ꯁꯩꯗ ꯃꯣꯏ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯁꯤꯗ ꯋꯥꯔꯁꯤꯞ ꯇꯧꯕ ꯁꯟꯗꯦꯁꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯀꯣ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯏꯁꯩ ꯁꯛꯄ ꯃꯤꯅꯦꯕ ꯑꯗ ꯑꯩꯅ ꯏꯃꯥ ꯕꯕꯥꯁꯤ ꯀꯤꯗꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯅ ꯏꯁꯣꯔꯗꯣ ꯂꯧꯁꯟꯅꯤꯡꯕꯗꯣ ꯀꯤꯗꯅ ꯂꯣꯟꯅ ꯆꯠꯂꯒ ꯍꯧꯖꯤꯛꯀꯤ ꯀꯕꯨꯏ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝꯁꯤꯗ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯑꯗꯨꯝ ꯌꯥꯎꯕ ꯑꯗꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣই ꯏꯃꯥꯗꯤ ꯏꯁꯣꯔ ꯃꯁꯛ ꯈꯪꯅ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯃꯄꯥꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯄꯅꯦꯕꯀꯣ ꯑꯗꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯀꯉꯥꯎꯅꯔꯕ ꯑꯗꯒꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯏꯃꯥꯁꯨ ꯌꯨꯝ ꯄꯥꯜꯂꯦ ꯑꯗ ꯄꯥꯜꯂꯀꯥꯟꯁꯤꯗ ꯏꯁꯣꯔꯁꯦ ꯂꯧꯁꯟꯅꯕꯁꯦ ꯑꯩꯅ ꯃꯔꯤ ꯃꯈꯣꯡꯁꯦ ꯑꯗꯨꯝ ꯊꯤꯕ ꯑꯗ ꯊꯤꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯁꯒꯥꯡ ꯍꯥꯏꯕ ꯂꯝꯁꯤꯗ ꯕꯕꯥꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯄ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯕꯕꯥꯒꯤ ꯏꯃꯥ ꯏꯄꯥꯁꯦ ꯁꯤꯁꯨ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯗ ꯌꯥꯝ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯁꯩ ꯁꯛꯄ ꯃꯤꯅꯦꯕ ꯄꯥꯂꯥ ꯁꯛꯄꯗꯣ ꯏꯀꯨꯕꯣꯛꯁꯦ ꯑꯗꯒꯤ ꯏꯃꯥꯁꯤꯅ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯒꯤ ꯐꯝꯅꯥꯏꯕꯤ ꯑꯣꯏꯕ ꯏꯃꯥꯁꯨ ꯕꯥꯖꯤꯁꯨ ꯑꯗꯨꯅ ꯃꯣꯏꯁꯦ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯗ ꯌꯛ ꯂꯥꯎꯕꯅꯦ ꯑꯩꯁꯦ ꯏꯁꯣꯔ ꯂꯧꯁꯟꯕꯁꯦ ꯀꯟꯅꯗꯤ ꯂꯧꯁꯟꯅꯤꯡꯉꯒ ꯃꯣꯏ ꯀꯤꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯩꯗꯤ ꯅꯣꯡꯃ ꯀꯩꯅꯣ ꯏꯃꯥꯒꯤ ꯃꯪꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯏꯃꯥꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯖꯇ꯭ꯔꯥꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯅꯣꯡꯄꯣꯛꯂꯣꯝꯗꯒꯤ ꯃꯩꯕꯨꯟꯁꯦ ꯄꯥꯏꯔꯛꯑꯦꯕꯀꯣ ꯃꯩꯕꯨꯟꯁꯦ ꯄꯥꯏꯔꯛꯄ ꯀꯥꯟꯁꯤꯗ ꯁꯨꯝ ꯏꯃꯥꯁꯦ ꯇꯨꯝꯗꯦ ꯍꯥꯏꯕꯀꯣ ꯃꯩꯗꯤ ꯃꯨꯠꯈ꯭ꯔꯕ ꯃꯩꯕꯨꯟꯁꯦ ꯁꯨꯝ ꯄꯥꯏꯔꯒ ꯑꯩ ꯃꯤꯠ ꯈꯛꯇꯅꯤ ꯎꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯃꯐꯥꯎ ꯇꯨꯝꯗ꯭ꯔꯤꯕꯀꯣ ꯑꯗꯩꯗ ꯃꯩꯕꯨꯟꯁꯦ ꯁꯨꯝ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯖꯇ꯭ꯔꯥ ꯃꯅꯨꯡꯁꯤꯗ ꯆꯪꯈ꯭ꯔꯦꯕꯀꯣ ꯑꯗ ꯑꯩꯅ ꯕꯕꯥ ꯍꯣꯏ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯕꯗꯣ ꯃꯣꯏꯁꯦ ꯊꯥꯖꯗ꯭ꯔꯕ ꯃꯣꯏꯗꯤ ꯎꯗꯕꯅꯤꯅꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯣꯏꯅ ꯑꯃꯨꯛ ꯊꯥꯖꯗ꯭ꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯕꯕꯥꯁꯤꯗ ꯑꯩꯅ ꯋꯥꯔꯤ ꯁꯥꯔꯦꯕꯀꯣ ꯏꯃꯥꯅ ꯕꯥ ꯁꯨꯃꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯎꯏ ꯑꯩ ꯁꯨꯛꯇꯨꯝ ꯇꯨꯝꯗꯦ ꯅꯣꯏꯅ ꯂꯥꯡꯉꯦ ꯆꯥꯛ ꯆꯥꯕꯒꯤ ꯂꯥꯡꯉꯤꯉꯩꯗ ꯁꯨꯃꯥꯏꯅ ꯑꯩ ꯃꯤꯠꯇ ꯎꯏ ꯈꯣꯠꯂꯦꯅ ꯋꯥꯔꯤ ꯁꯥꯔꯦ ꯕꯕꯥꯗ ꯑꯗꯩꯗ ꯕꯕꯥꯁꯤ ꯁꯥꯔꯀꯥꯟꯁꯤꯗ ꯑꯩꯅ ꯄꯥꯝꯕꯗꯣ ꯕꯕꯥꯅ ꯄꯥꯡꯊꯣꯛꯅꯤꯡꯉꯦꯕꯀꯣ ꯑꯗꯩꯗ ꯕꯕꯥꯁꯤꯗ ꯋꯥꯔꯤ ꯁꯥꯔꯀꯥꯟꯗ ꯅꯪꯅ ꯏꯁꯣꯔ ꯂꯧꯁꯟꯒꯦ ꯍꯥꯏꯕꯗꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯒꯦꯁꯨ ꯍꯥꯏꯕ ꯅꯠꯇꯕꯅꯤꯅ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯍꯥꯏꯌꯦꯕꯀꯣ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯇꯣꯉꯥꯟ ꯄꯤꯖꯔꯦꯕ ꯏꯅꯦꯝ ꯏꯀꯨꯁꯤꯡꯅ ꯑꯉꯥꯡ 3-4 ꯂꯩꯔꯀꯥꯟꯗꯅꯤ ꯇꯣꯉꯥꯟ ꯄꯤꯖꯩꯁꯦ ꯑꯗꯩꯗ ꯀꯩꯅꯣ ꯇꯧꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯩꯁꯦ ꯁꯤꯗꯩꯗ ꯍꯦꯛꯇ ꯑꯩꯁꯦ ꯀꯩꯅꯣ ꯎꯔꯣꯔꯣꯟ ꯇꯨꯝꯊꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯂꯣꯝꯗꯒꯤꯅꯦ ꯐꯤꯡꯉꯧ ꯉꯥꯛꯇ ꯁꯦꯠꯄ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯃꯀꯣꯏꯒ ꯆꯣꯝꯃꯤ ꯄꯨꯡꯉꯧ ꯉꯧꯔꯦ ꯃꯀꯣꯏꯒꯗꯨꯁꯨ ꯏꯆꯥ ꯏꯕꯦꯝꯃ ꯏꯆꯥ ꯊꯣꯏꯕꯤ ꯂꯩꯕ꯭ꯔꯣ ꯁꯨꯝ ꯀꯧꯋꯦꯕꯀꯣ ꯑꯗꯩꯗ ꯑꯩꯅ ꯀꯅꯥꯅꯣ ꯃꯈꯣꯟꯁꯦ ꯑꯩ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣꯅ ꯑꯩꯁꯦ ꯃꯄꯥꯟꯗ ꯄꯔꯕꯞ ꯊꯣꯛꯑꯦꯕꯀꯣ ꯃꯪꯗꯅꯦ ꯍꯥꯏꯁꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯄꯔꯕꯞ ꯊꯣꯛꯑꯀꯥꯟꯁꯤꯗ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯐꯤꯉꯧ ꯁꯦꯠꯄꯗꯣ ꯑꯣꯏ ꯂꯩꯔꯝꯃꯦꯕꯀꯣ ꯏꯆꯥ ꯊꯣꯏꯕꯤ ꯕꯕꯥ ꯌꯥꯝ ꯋꯥꯔꯦ ꯑꯝꯇ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯄꯣꯊꯥꯒꯦ ꯍꯥꯏꯌꯦꯕꯀꯣ ꯕꯕꯥ ꯀꯥꯈꯠꯄꯤꯔꯣ ꯕꯕꯥꯅ ꯋꯥꯕꯗꯣ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯒ ꯌꯥꯅꯤ ꯀꯩꯅꯣ ꯐꯅꯤ ꯍꯥꯏꯔꯗꯤ ꯄꯣꯊꯥꯕꯤꯌꯣꯅ ꯑꯩꯅ ꯃꯇꯝꯗꯨꯗ ꯏꯁꯣꯔꯗꯤ ꯂꯧꯁꯟꯗ꯭ꯔꯤꯕꯅꯤꯅ ꯐꯝꯃꯦꯟꯗꯨꯗ ꯐꯛ ꯑꯃ ꯊꯥꯏꯌꯦꯕꯀꯣ ꯁꯣꯟꯗ ꯂꯦꯡꯁꯟꯕꯤꯔꯛꯑꯣꯅ ꯑꯩꯅ ꯂꯦꯡꯁꯜꯍꯜꯂꯦ ꯍꯧꯖꯤꯛꯀꯤ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯥꯁꯦ ꯑꯍꯟꯁꯦ ꯑꯗꯩꯗꯤ ꯑꯩꯅ ꯕꯕꯥ
ꯀꯔꯤ ꯆꯥꯁꯤꯒꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯟꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯏꯃꯨꯡꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯇꯥꯜꯂꯒ ꯆꯥꯕꯅꯤ ꯅꯆꯥ ꯅꯨꯄꯥꯒ ꯈꯣꯏꯒꯩ ꯑꯗꯣ ꯑꯩ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯕꯕꯥꯅ ꯆꯥꯅꯤꯡꯕꯗꯣ ꯑꯩ ꯄꯨꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯇꯧꯔꯒꯦ ꯕꯕꯥꯅ ꯆꯥꯅꯤꯡꯕ ꯑꯝꯇꯪꯗꯤ ꯍꯥꯏꯌꯣꯅ ꯑꯩ ꯈꯨꯔꯨꯀꯨꯟꯗ ꯀꯣꯜꯂꯒ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯀꯩꯅꯣ ꯑꯍꯟꯗꯨꯅ ꯅꯣꯛꯑꯦꯕꯀꯣ ꯑꯗ ꯏꯆꯥ ꯊꯣꯏꯕꯤ ꯏꯄꯥꯗꯤ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃꯈꯛꯇꯪꯗꯤ ꯏꯄꯥꯗ ꯄꯤꯌꯨ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯑꯩꯁꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯅ ꯃꯤꯠꯁꯦ ꯄꯤ ꯑꯔ ꯇꯥꯔꯒ ꯏꯁꯤꯡꯁꯦ ꯀꯟꯕ ꯆꯪꯉꯦꯕ ꯏꯃꯨꯡꯁꯤꯗ ꯑꯗꯩ ꯏꯁꯤꯡ ꯒꯤꯂꯥꯁꯁꯦ ꯀꯜꯂꯒ ꯄꯨꯊꯣꯔꯛꯑꯦ ꯑꯗꯩ ꯄꯨꯊꯣꯔꯀꯥꯟꯗ ꯀꯩꯅꯣ ꯑꯍꯟꯁꯤꯅ ꯊꯛꯑꯦ ꯊꯛꯀꯥꯟꯗ ꯑꯁ ꯏꯆꯥꯒꯤ ꯏꯁꯤꯡꯁꯦ ꯍꯥꯎꯈ꯭ꯔꯦꯗ ꯆꯥꯊꯣꯏꯕꯤ ꯅꯪ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨ ꯑꯅꯥ ꯑꯌꯦꯛ ꯂꯩꯒꯅꯨ ꯅꯨꯡꯉꯥꯏꯅ ꯏꯆꯥ ꯅꯨꯄꯥꯁꯤꯒ ꯅꯆꯥ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯇꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯍꯥꯏꯅ ꯀꯣꯛꯊꯛꯁꯤꯗ ꯅꯥꯜꯂꯦꯕ ꯏꯃꯥꯁꯨ ꯌꯥꯝ ꯀꯞꯄꯦ ꯌꯥꯝ ꯋꯥꯕꯗꯣ ꯑꯗꯩꯗꯤ ꯑꯗꯨꯗꯤ ꯏꯄꯥ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠꯁꯦ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯀꯩꯅꯣ ꯑꯍꯟꯁꯤꯅ ꯆꯠꯂꯒ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯒꯤ ꯑꯋꯥꯡꯄꯥꯡ ꯆꯠꯈꯤꯕꯁꯦ ꯁꯨꯝ ꯌꯦꯡꯉꯦ ꯏꯃꯥꯅ ꯄꯤꯅ ꯄꯨꯛ ꯊꯟꯕꯗꯨꯗ ꯃꯁꯤ ꯃꯔꯥꯡ ꯑꯣꯏꯅ ꯎꯕꯗꯒꯤ ꯎꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯃꯊꯪ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯁꯨꯝ ꯋꯥꯔꯤ ꯏꯃꯥꯏꯁꯦ ꯇꯦꯁ ꯑꯃꯅꯤꯁꯦ ꯈꯔ ꯁꯥꯡꯉꯦꯕ ꯑꯗꯨꯅꯅꯦ ꯏꯆꯥꯗ ꯍꯥꯟꯅ ꯐꯣꯡꯗꯣꯛꯇ꯭ꯔꯤꯗꯣ ꯑꯗꯩ ꯀꯩꯅꯣ ꯇꯧꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯁꯦ ꯏꯃꯥꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤꯁꯤꯗ ꯍꯤꯁꯦ ꯁꯩꯗ ꯕꯕꯥꯗꯨꯅ ꯇꯣꯡꯉꯒ ꯂꯥꯛꯑꯦꯕꯀꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯂꯣꯝꯗꯒꯤ ꯑꯗꯩ ꯂꯥꯛꯑꯀꯥꯟꯗ ꯏꯆꯥ ꯊꯣꯏꯕꯤ ꯏꯆꯥ ꯀꯔꯤꯒꯤ ꯋꯥꯕꯅꯣ ꯏꯄꯥꯗꯤ ꯅꯪ ꯀꯔꯤꯝꯇ ꯋꯥꯒꯅꯨ ꯊꯋꯥꯏ ꯋꯥꯒꯅꯨ ꯏꯆꯥ ꯀꯩꯅꯣ ꯑꯅꯥ ꯑꯌꯦꯛ ꯑꯋꯥ ꯑꯅꯥ ꯏꯄꯥꯅ ꯂꯣꯏꯅ ꯌꯦꯡꯅꯤ ꯑꯗꯨꯅ ꯅꯪ ꯊꯋꯥꯏ ꯋꯥꯒꯅꯨ ꯍꯥꯏꯗꯅ ꯍꯤꯁꯦ ꯀꯩꯅꯣ ꯍꯤꯁꯤꯗ ꯑꯩꯁꯦ ꯂꯧꯕ ꯂꯥꯛꯑꯦꯕꯀꯣ ꯑꯗꯩ ꯂꯧꯕ ꯀꯩꯅꯣ ꯅꯪꯒꯤ ꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦꯅ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯂꯝꯕꯤꯗ ꯂꯩꯌꯦꯕꯀꯣ ꯏꯄꯥꯁꯤꯒ ꯊꯦꯡꯅꯕ ꯀꯥꯟꯁꯤꯗ ꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ ꯍꯥꯏ ꯑꯗꯒꯤ ꯍꯤꯁꯦ ꯑꯩꯅ ꯕꯕꯥ ꯍꯤꯁꯤꯗꯤ ꯑꯩ ꯐꯝꯐꯝ ꯂꯩꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯒꯤ ꯃꯅꯤꯡꯗ ꯌꯨꯡꯈꯠꯄ ꯑꯃ ꯂꯩꯕꯗꯣ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦ ꯀꯥꯔꯟ ꯆꯜꯂꯒ ꯀꯟꯅ ꯄꯥꯏꯁꯜꯂꯒ ꯌꯥꯜꯂꯦꯕꯀꯣ ꯑꯗꯨ ꯌꯥꯟꯕꯁꯤꯗ ꯕꯕꯥ ꯀꯩꯅꯣ ꯏꯕꯦꯝꯃ ꯏꯆꯥ ꯇꯥꯍꯧꯅꯤꯀꯣ ꯀꯟꯅ ꯄꯥꯏꯌꯨ ꯇꯥꯗꯅꯕ ꯏꯄꯥ ꯍꯣꯟꯒꯦꯅ ꯑꯋꯥꯡ ꯄꯥꯡꯅ ꯍꯣꯜꯂꯦꯕꯀꯣ ꯑꯗꯩ ꯍꯣꯜꯂꯀꯥꯟꯗ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯈꯔ ꯍꯣꯜꯂꯀꯥꯟꯗ ꯑꯩꯅ ꯕꯕꯥ ꯈꯨꯠꯁꯦ ꯀꯟꯅꯕꯨꯗꯤ ꯄꯥꯏ ꯑꯗꯣ ꯀꯩꯅꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯁꯥꯁꯤꯅ ꯂꯨꯝꯕꯅꯦ ꯌꯥꯟꯊꯕꯁꯦꯅ ꯍꯥꯏꯔꯛꯑꯦ ꯕꯕꯥ ꯌꯧꯗꯣꯔꯦ ꯌꯧꯗꯣꯔꯦ ꯌꯨꯝ ꯌꯧꯗꯣꯔꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯗꯤ ꯌꯨꯝ ꯌꯧꯔꯀꯥꯟꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯔꯪ ꯑꯔꯥꯛ ꯁꯅꯥ ꯂꯨꯄꯥ ꯑꯗꯒꯤ ꯐꯨꯔꯥ ꯗꯣꯂꯥꯟꯁꯦ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯩꯗ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯌꯨꯝꯅꯦꯅ ꯇꯥꯛꯑꯦ ꯏꯄꯥꯁꯤꯅ ꯑꯗꯩꯗ ꯇꯥꯛꯑꯀꯥꯟꯗ ꯏꯆꯥꯊꯣꯏꯕꯤ ꯅꯪ ꯁꯤꯗꯩꯗ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯄꯥꯅ ꯅꯪꯒꯤꯗꯃꯛꯇ ꯂꯩꯕꯤꯕ ꯌꯨꯝꯅꯤ ꯑꯗꯣ ꯁꯤꯗꯩꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯀꯣ ꯍꯥꯏꯔꯒꯅꯦ ꯊꯅꯝꯃꯒ ꯕꯕꯥꯁꯤ ꯃꯥꯡꯈ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯁꯦ ꯍꯔꯥꯎꯃꯟꯈꯤꯗꯅ ꯄꯪꯀꯞꯇ ꯀꯞꯄꯦ ꯀꯅꯥꯒꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯒꯅꯦ ꯐꯨꯔꯥ ꯗꯂꯥꯟ ꯃꯅꯨꯡꯗꯨꯗ ꯑꯩꯁꯦ ꯊꯅꯝꯕꯁꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩꯅꯣ ꯊꯣꯡꯅꯥꯎꯗ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯍꯦꯛꯇ ꯂꯩꯆꯤꯟ ꯃꯌꯥꯝꯁꯤꯅ ꯂꯩꯆꯤꯟꯁꯤꯅꯅꯦ ꯂꯣꯏꯅ ꯂꯁꯤꯡ ꯃꯐꯣꯟꯗꯧꯅ ꯄꯥꯏꯔ ꯄꯥꯏꯔ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯎꯔꯕ ꯑꯗꯒꯤ ꯑꯩꯅ ꯀꯩꯅꯣꯅꯦ ꯑꯩꯁꯦ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗ ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣꯅ ꯑꯩꯁꯦ ꯍꯥꯏ ꯀꯥꯟꯗ ꯕꯥ ꯑꯩ ꯂꯩꯁꯤꯕꯨ ꯀꯗꯥꯏꯗꯅꯣꯅ ꯍꯥꯏꯕꯁꯤꯗ ꯇꯥꯏꯕꯪꯗ ꯐꯥꯎꯔꯖꯥꯠꯅꯦ ꯑꯗꯩꯗ ꯕꯕꯥꯅ ꯍꯧꯗꯣꯛꯄꯤꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯏꯃꯥꯒꯤ ꯇꯦꯁꯇꯝꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯁꯔꯒ ꯂꯩꯕꯥꯛ ꯌꯧꯕ ꯑꯣꯏꯕ ꯖꯥꯠꯂꯥ ꯑꯗꯨꯁꯨ ꯏꯃꯥꯁꯨ ꯈꯪꯗꯦ ꯏꯁꯣꯔꯅ ꯏꯃꯥꯗ ꯑꯗꯨꯅ ꯀꯨꯝꯗꯤ ꯀꯨꯝꯃꯛꯇꯔꯦ ꯏꯆꯥ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯕꯗꯣ
ꯍꯧꯖꯤꯛꯀꯤ ꯄꯨꯔꯥ ꯗꯂꯥꯟ ꯃꯅꯨꯡꯗꯨꯗ ꯏꯄꯥꯁꯤꯅ ꯊꯅꯝꯃꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯕ. ꯍꯣꯏ ꯏꯃꯥ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ? ꯇꯥꯏꯌꯦ ꯇꯥꯏꯌꯦ. 이마다 이쇼르나 이차ꯊꯣꯏꯕꯤ 하나 ꯀꯧꯕꯗꯣ ꯍꯣꯏ ꯍꯣꯏ. ꯑꯗꯨꯒ ꯊꯃꯣꯏꯁꯦ ꯁꯣꯛꯑꯦ ꯏꯃꯥ ꯏꯁꯣꯔꯅ ꯏꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯅꯤ. ꯍꯣꯏ. ꯑꯗꯣ ꯃꯪꯗ ꯅꯨꯃꯤꯠ ꯅꯤꯅꯤꯔꯛ ꯎꯕꯅꯤꯀꯣ ꯏꯃꯥꯅ? ꯃꯥꯅꯦ ꯍꯨꯝꯅꯤꯅꯦ. ꯍꯨꯝꯅꯤꯃꯛ ꯎꯕ. ꯍꯨꯝꯅꯤ. ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯏꯃꯥꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯍꯥꯏꯕꯁꯤ ꯏꯃꯥꯗ ꯐꯥꯎꯕ꯭ꯔꯥ? ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯉꯣꯟꯗꯗꯤ ꯖꯤꯁꯨ ꯑꯣꯏꯅ ꯎꯗꯦ, ꯏꯄꯥꯗꯣ ꯑꯗꯨ ꯎꯕ. ꯀꯅꯥ ꯑꯣꯏꯅ ꯎꯏ ꯏꯃꯥꯅ ꯎꯕꯗ? ꯑꯍꯜ ꯑꯣꯏꯅ ꯎꯕ. ꯑꯗꯨꯒꯤꯗꯣ ꯏꯃꯥꯅ ꯖꯤꯁꯨꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ? ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ. 이마도 ꯊꯃꯣꯏꯗ ꯐꯥꯎꯕꯗꯣ. ꯑꯧ. ꯑꯗꯣ ꯃꯀꯣꯏ ꯆꯣꯝꯕ꯭ꯔꯥ ꯏꯃꯥ? ꯃꯀꯣꯏ ꯑꯉꯧꯕ ꯉꯥꯛꯇ ꯆꯣꯝꯃꯤ, ꯑꯗꯒꯤ ꯃꯁꯝꯒꯁꯨ ꯄꯨꯡꯉꯧ ꯉꯧꯔꯦꯕ. ꯉꯁꯥꯏ 할렐루야. ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯊꯔꯛꯄꯗꯨꯗꯀꯣ, ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯠꯅ ꯍꯨ ꯂꯥꯎ ꯍꯨꯝꯇꯣꯛꯑꯦꯕ. ꯍꯣꯏ. ꯑꯗꯨꯝ ꯃꯀꯣꯛꯀꯁꯤ ꯄꯨꯡꯉꯧ ꯉꯧꯔꯕ. 이마 ꯉꯁꯤ ꯐꯥꯎꯕꯗ ꯍꯣꯏ. ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯀꯧꯊꯣꯛꯄꯤꯕꯒꯤ ꯃꯔꯝꯅ 이마ꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯑꯗ 이마가 ꯍꯧꯖꯤꯛꯁꯦ ꯕꯕꯥꯒꯅ. ꯑꯣꯖꯥꯗ ꯍꯥꯏꯖꯅꯤꯡꯕꯅ, ꯏꯆꯥꯁꯤꯡꯁꯤꯅ ꯐꯅ ꯌꯥꯝꯅ ꯉꯥꯡꯉꯁꯨ, ꯑꯗꯒꯤ ꯐꯅ ꯌꯥꯝꯅ ꯆꯩꯔꯁꯨ, ꯑꯩ ꯀꯔꯤꯝ ꯈꯨꯝꯗꯦꯕꯀꯣ. ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯋꯥꯊꯜꯂꯒ ꯏꯆꯥꯁꯤꯡꯅ ꯏꯃꯥꯗ ꯉꯥꯡꯕ꯭ꯔꯣ, ꯏꯃꯥꯒ ꯕꯕꯥꯒꯗ ꯏꯁꯣꯔ ꯊꯥꯖꯩꯌꯦꯅ? ꯀꯩꯅꯣ ꯑꯍꯥꯎꯒꯤ ꯂꯥꯏ ꯅꯤꯡꯕꯁꯤꯕꯨ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯅꯤꯡꯒꯗꯧꯅꯤ, ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯌꯦ. ꯑꯩꯅ ꯏꯕꯨꯡꯉꯣ, ꯁꯤꯗꯤ ꯏꯃꯥꯗ ꯄꯤꯊꯣꯔꯛꯑꯕꯅꯤ, ꯅꯣꯏ ꯉꯥꯡꯉꯅꯨ, ꯅꯣꯏꯅ ꯑꯣꯏꯅꯤꯡꯗ꯭ꯔꯒꯁꯨ ꯌꯥꯏ, ꯏꯃꯥꯅ ꯅꯣꯏꯕꯨ ꯑꯣꯏꯗ ꯌꯥꯗꯦ ꯍꯥꯏꯔꯣꯏ. ꯅꯣꯏ ꯑꯄꯥꯝꯕꯗ ꯆꯠꯂꯨ, ꯕꯕꯥ ꯏꯕꯥꯏꯅꯤꯗꯤ ꯊꯥꯗꯣꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ. ꯕꯕꯥꯁꯨ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯕꯅꯤꯅ ꯕꯕꯥꯅꯁꯨ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯦꯕ. ꯑꯗꯣ ꯏꯃꯥꯒ ꯕꯕꯥꯒꯅ ꯏꯃꯥꯒꯤ ꯃꯪꯗ ꯏꯁꯣꯔꯅ ꯎꯍꯟꯕꯤꯕꯗꯣ ꯑꯉꯥꯡꯁꯤꯡꯗ, ꯏꯆꯥꯁꯤꯡꯗ ꯇꯝꯗ꯭ꯔꯣ? ꯂꯣꯏ ꯇꯝꯃꯦ. ꯑꯗꯨꯁꯨ ꯌꯥꯗꯦ ꯃꯣꯏ? ꯃꯣꯏꯅ ꯃꯪꯒꯨꯝꯕꯅꯤ ꯍꯥꯏ. ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ. ꯑꯗꯨꯅ ꯃꯣꯏꯅꯅꯦ, ꯍꯟꯗꯛꯅꯦ ꯑꯣꯖꯥ, ꯏꯃꯥ. ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯃꯇꯝꯗꯣ, ꯑꯩꯈꯣꯏ ꯃꯥꯗꯔ ꯆꯔꯆꯅ ꯀꯩꯅꯣ ꯗꯦꯀꯦꯟꯁꯤꯡ, ꯌꯨꯠꯁꯤꯡ, ꯋꯨꯃꯦꯟꯁꯤꯡꯅꯀꯣ, ꯕꯕꯥꯒ ꯏꯃꯥꯒꯗꯤ ꯆꯔꯆꯇ ꯂꯦꯛꯑꯣ, ꯑꯗꯣ ꯆꯔꯆꯇ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯃꯐꯥꯎ ꯇꯨꯝꯃꯣꯏ, ꯂꯣꯏꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯅꯤ ꯍꯥꯏꯗꯅ ꯀꯥ ꯑꯃ ꯄꯤꯌꯦꯕꯀꯣ. ꯀꯅꯥꯒꯤ ꯐꯃꯨꯡ, ꯏꯁꯄꯣꯟ, ꯃꯣꯝꯄꯥꯛ, ꯑꯗꯒꯤ ꯀꯥꯡꯈꯟ ꯅꯨꯡꯘꯟ ꯐꯤ ꯂꯣꯏ ꯄꯤꯌꯦꯕꯀꯣ. ꯑꯗꯣ ꯑꯩꯈꯣꯏꯅ ꯕꯕꯥꯒ ꯑꯩꯈꯣꯏꯅ ꯇꯨꯝꯍꯜꯂꯒ ꯃꯣꯏꯅ ꯅꯣꯡꯉꯥꯟꯕꯐꯥꯎ ꯑꯗꯨꯝ ꯁꯪꯉꯤ, ꯀꯣꯝꯁꯤꯡꯅꯦꯕꯀꯣ. ꯀꯣꯝꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯁꯤꯡ. ꯃꯥꯗꯔ ꯆꯔꯆꯁꯤꯗ ꯑꯩꯈꯣꯏꯁꯨ ꯀꯥꯏꯅꯤ, ꯕꯕꯥ ꯀꯥꯏꯅꯤ. ꯍꯣꯏ ꯏꯃꯥ, ꯀꯣꯝꯒꯤ ꯑꯣꯖꯥꯁꯤꯡ, ꯏꯆꯦꯁꯤꯡꯕꯨ ꯌꯥꯝ ꯊꯥꯒꯠꯂꯤꯀꯣ. ꯃꯥꯅꯦ. ꯑꯗꯣ ꯏꯃꯥꯒ ꯕꯕꯥꯒꯅ ꯍꯧꯖꯤꯛ ꯑꯍꯟ ꯑꯣꯏꯔꯦ. ꯑꯗꯣ ꯏꯃꯥꯒꯤ ꯏꯆꯥꯁꯤꯡꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯒ ꯇꯧꯗ꯭ꯔꯣ, ꯏꯃꯥ ꯕꯕꯥꯗ ꯄꯩꯁꯥ ꯂꯨꯄꯥ ꯄꯤꯕ ꯈꯣꯠꯄ ꯃꯇꯦꯡ ꯇꯧꯕ꯭ꯔꯣ ꯏꯃꯥꯗ? ꯂꯥꯏꯟꯁꯦ ꯕꯦꯔꯥ ꯇꯧ. ꯏꯃꯥ ꯇꯥꯕ꯭ꯔꯥ? ꯇꯥꯏꯌꯦ ꯇꯥꯏꯌꯦ. ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯏꯃꯥꯒ ꯕꯕꯥꯒꯗ ꯏꯃꯥꯒꯤ ꯏꯆꯥꯁꯤꯡꯅ ꯃꯇꯦꯡ ꯇꯧꯕꯤꯕ, ꯃꯃꯥ ꯃꯄꯥꯗ ꯃꯆꯥꯅ ꯃꯇꯦꯡ ꯇꯧꯕꯤꯕꯒꯨꯝꯅ ꯇꯧꯕꯤꯗ꯭ꯔꯣ? ꯏꯃꯥ ꯕꯕꯥꯗ ꯑꯋꯥꯠ ꯑꯄꯥ ꯄꯩꯁꯥ ꯂꯨꯄꯥ ꯄꯤꯗꯅ ꯈꯣꯠꯅ ꯇꯧꯗ꯭ꯔꯣ? ꯑꯩꯈꯣꯏꯅꯕꯨ ꯑꯗꯨꯝ ꯇꯧꯋꯦ, ꯃꯣꯏꯗꯤ ꯂꯨꯄꯥ ꯄꯤꯗꯦ. ꯄꯩꯁꯥ ꯄꯤꯗꯦꯕꯀꯣ. ꯑꯗꯣ ꯏꯆꯥꯅꯨꯄꯤꯅ ꯑꯣꯖꯥ, ꯑꯣꯖꯥ. ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯅꯀꯣ, ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯌꯦꯡꯕꯤ, ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯌꯥꯝꯅꯁꯨ ꯃꯣꯏ ꯄꯥꯡꯕꯤꯔꯦ ꯑꯩꯈꯣꯏꯒꯤꯗꯤꯀꯣ. ꯃꯣꯏꯒꯤ ꯉꯝꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯁꯅꯨ, ꯏꯃꯥ ꯕꯕꯥꯒꯤꯗꯤ ꯑꯩꯈꯣꯏ ꯂꯩ, ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯐꯅꯕ ꯇꯧꯅꯤ ꯍꯥꯏꯅ ꯃꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯁꯨ. ꯑꯗꯨ ꯃꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏꯁꯨ. ꯍꯣꯏ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯖꯒꯦꯀꯣ ꯕꯕꯥ. ꯍꯣꯏ. ꯏꯃꯥꯒ ꯕꯕꯥꯒꯗ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯐꯥꯎꯍꯟꯕꯤꯕꯁꯦ, ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯊꯣꯏꯕ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤꯅꯤꯀꯣ. ꯑꯗꯨꯅ ꯏꯃꯥ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯥꯛꯑꯁꯨ, ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯥꯛꯑꯁꯨ, ꯃꯇꯝ ꯆꯨꯞꯄꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯕꯨ ꯊꯥꯒꯠꯄꯤꯌꯨꯀꯣ ꯕꯕꯥ. ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯌꯨꯝꯁꯦ ꯁꯔꯒꯗꯅꯤ. ꯏꯃꯥ ꯕꯕꯥꯒꯤ ꯏꯆꯥꯁꯤꯡꯕꯨꯁꯨ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ, ꯈꯪꯖꯗꯕꯒꯤꯅꯤ, ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨꯀꯣ. ꯃꯥꯅꯦ ꯃꯥꯅꯦ. ꯏꯃꯥ ꯕꯕꯥꯅ ꯁꯥꯎꯔꯗꯤ ꯃꯈꯣꯏꯗ ꯐꯠꯇꯕ ꯑꯣꯏꯒꯅꯤ ꯈꯪꯕ. ꯁꯥꯎꯕꯤꯒꯅꯨ. ꯑꯗꯣ ꯏꯃꯥ ꯕꯕꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ. ꯏꯃꯥ ꯕꯕꯥꯅ ꯏꯁꯣꯔꯅ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ, ꯏꯆꯥ ꯊꯣꯏꯕꯤ ꯍꯥꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯃꯥꯗ ꯏꯆꯥ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯔꯒ, ꯏꯃꯥꯒꯤ ꯋꯥꯍꯩ ꯇꯦꯁꯇꯤꯃꯣꯅꯤ ꯇꯥꯕꯗ ꯑꯩ ꯇꯨꯁꯦ ꯈꯌꯥꯎ ꯆꯨꯡꯉꯦ. ꯑꯩ ꯀꯞꯁꯨ ꯌꯥꯝ ꯀꯞꯅꯤꯡꯉꯤ, ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤ. ꯏꯃꯥꯅ ꯋꯥꯕ ꯌꯥꯗꯦ, ꯅꯥꯕ ꯌꯥꯗꯦ. ꯏꯁꯣꯔꯅ ꯏꯃꯥꯗ ꯕꯣꯔ ꯄꯤꯔꯝꯃꯕꯅꯤ, ꯅꯥꯒꯅꯨ, ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯍꯥꯏꯗꯣ.
ꯑꯩ ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯂꯨꯄꯥ 1,000 ꯊꯥꯔꯛꯀꯦ ꯏꯃꯥꯒ ꯕꯕꯥꯒꯤꯗꯃꯛꯇ imaga babaga sa ahawba mo layraga chawko baba ay napirayse ay ima ibabani ay napibini ko ado ay akoy yenge akoy kanbi mapugi maikaydagisu mateng khara tawrakpa ngamra haibado honajage ado imagi athoiba testimony do testimony do ima isu krista khangdriba kayada khangnabagi damaktasu akoy honasi ma mayam da tahan si ma akoy sargada ipagi nungsiba ipana ita thoibi ena imada kawbodo ishor gi macha nupi athoibina kayagi matik ishor na nungsi kayagi matik awaba khangagasu Jesu Christ ipagi damakta leiri haibdo mayam na khangdo san ko ima baba amtang icha jigi damakta babaga khoini suko moina sauri se khangdadana tawini ko khanggi damakta su persona imaga babaga na pangbieba ko hoi ma pangbiu koi khangsabini nungtigi imaga babaga su akhangba se ware hadana khoi ayuki nungdangi isai amuk sak persona amuk taw isai amuk sak persona amuk taw ayuki su nungdangi su adumaina khange hoi ma baba koi ai ngangjariba isti yung pastor bawda kena tawramini mai din tawri aduni ko ay ma oja YouTube se isu imana inume khudingi ayuk pung 6 taina adom tare phause phajana yengeba adagi nungda wairamsu adom yenge atai matamdadi imaga babaga je khaga sum hingon tek subdo adugi yang testimony babagi imaga wahi akhoi wari sanajaba se tariba Jesu Christa buthajaba mayam na ima sigi damakta soidana mateng tawminasi ima babada akhoi na ngamjaba kharadang ko haibase mayam dai phongdok sagi ado aroibasida amtang ima babagi damakta icha singi damakta amtang ishorda haijasi hoi sumai tawbiro ima babana imagi makutto paisen view paisen view aduga ishorda akhoi haijasi ko ima mission biro baba Hagachari pa ishor hallelujah sargadam phambaloina phambiriba malemna khongnet oibiba maro lahumbu laishembiba laishembirakpa mapuipa Abraham ki Isaac ki Jacob ki ishor ahanba Adam amasung Hawa bu sembiba ahanba nupa amasung nupi bu sembirakpa ipa ishor nahakpu thagachari masigi athoiba numita ima siga babaga ipa nahakpu thagachabagi matik mangalgi wahai tajabada testimony tajabada suki matik thamoida nungsiba phawi ipa nahakna imabu icha thoibi ena kaubase tajabada ipa nahakse nungsibagi mapuni kanbibagi mapuni haibase mayek sengna muktakpire ipa ishor ima baba ipa na thongjal haithabiraba nungai yaifana layu nekhoina chana supokchaduna dhara sandokchaduna layu haina ipagi blessing phangaba ima bababu ipa na matam chutpada loinabiu mekhoi mathakta phattabagi ayetpagi pangal amatana changdabo isanu ipa ishor pangal hapiu thauna hapiu imagi testimony aseta jagadoba mioi kaya thawai kanjaba phangbo isanu athembagi mapuna achumaran khangbagi pukningda khanjanduna leiriba maikhum phi to lothokpibo isanu ipa aduga ima babagi macha ani busu ipa nahakna sokpiu mekhoi khangjadabagi ni ipa ishor ipa mekhoi bu sokpiu mekhoi bu ipa na ishor gi nungsiba kanbiba haibado karino thawai gi panthung karino ekhoi taibang panbase kharani gitani lomba naidaba khamnung lebak amasung sarga lebak ani gi marakta wayen ga dawri haibase mekhoina khangbo oisanu aduga pap kokpiba ekhoi bukan biba maputi Jesu Christani haibase khangakbo oisanu ipa isha ipa ima baba ngasidagi ipa gi thaujal na marang kaiba blessing haithabiu henna watta padabo henbi ipa nachana ngasi semjeriba imagi testimony asidagi ipa ekhoi ojasing mayam na mating laktuna imaga babaga da henna mating tawba ngambasu henbisanu
Praise the Lord. Ingam ngam ipa Ishor nahak na ima baba bu matam chupugi loinabi punsi nung sang na wata padana ipa na matam chupada konsin duna thambiragani imagi hakchang nungaite hairiba leiramba taragasu Nazareth ki Prabhu Jesu gi hakchang da takiba dakpham na anaba ek punamak fabo isanu mikup sida fabo isanu ipa Jesu Christ gi cha thoibida iba imagi mapuroibada kanana yetkadobung ambage ipa Jesu na khutting thokpi khraba konsin bi khraba machanupi machanupa bu Prabhu Jesu gi mingda yelamba naramba solam phattabagi thawai phattabagi nahanbagi pangal phattabagi thawai punamak Jesu gi mingda thoki boisanu hakchang adu thadoktuna yum madu thadoktuna Jesu Christ gi mingda thoki boisanu Prabhu Jesu gi matik mangal ni Prabhu Jesu gi pangal marang kaina thojal haithabire hallelujah amen 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 praise the Lord thagachari ima gi ne pesa kitang kapake ima si number sila yabra yengbiu sila yagadra kano imagi jidadi yaro yagado ba number amatang haibiro ko babana hairage ai haidira kyoda